ꯀꯅꯣ ꯏꯂꯦꯛꯁꯟꯁꯤꯡꯗ ꯄꯨꯕ ꯇꯥꯕ ꯉꯝꯒꯗꯕ ꯁꯦꯟꯒꯤ ꯗꯤꯃꯥꯟ ꯇꯧꯕꯤꯒꯅꯨ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯅꯨꯃꯤꯠ ꯆꯅꯤꯒ ꯀꯨꯟꯁꯨꯉꯥ ꯁꯣꯏꯗꯅ ꯁꯨꯍꯟꯕꯤꯒꯗꯕꯅꯤ. Coordinating Committee on Disturbance-Free Educational Zone demand day Mathokpa 17 Disturbance-Free Educational Zone demand day 2024 asida mairoising koina puning haksang yauna support tawjai haina balai children are the future pillars of the nation asina haining madi mairoising asina phagi leba asigi khwaidagi namaru oibana masung makhoi khwaidagi namaru oiba education asida kari gomba yakhai thina ba silai bata adadi leba asigi sakat khonjel da ban mai ba oigani. Human resource is the most important resource that a country can possess, and the most vital source of this resource is education. Maram asina education da yakai thingai ba amata pili da nabagi da makta akoina hajani gi maduli government na school amasung colleges da sahi amada yam tabada chani kunni di school kahan ga da masigi lo amoina sendi ga da amasung lupsing tuan lupsing na school amasung colleges da puba ta mangam da sel jung amadi project sing demand tori ba simag lebi ga da akoy punamak huna min adana disturbance free zone ama sim dana leba ka singi phone bi da makta punamak na huna min ga ni habi gi wore basi gominar si manipuri mane ya fa Lekat phasa payo. Siya phasa payo. Phasa lepo. line lepo line da Siya phasa payo. Tao sung. Ako. Sunod na lepo. Police! Ngong tare. Ang hindi, may ito itong gari na kapapa thamane. Asi di, ang grabe na.